Hojik chathariba Board of Secondary Education Manipur Bosem na lauba Class 10 Examination gi ngasi marini shuba numitta Bosem gi Chairman A Joy Kumar na luchingba kangbu amana Imphal manunggi Exam Center kharada yengsin khongchat ama chatkre yengsin khongchat aduda Naurem lekai da leiba Temple of Learning Tol da exam thariba mahairoi kharana exam hall manungda pusil lamba micro oina semdoklaba chejet kaya phagatke yengsin khongchat aduga mari leinana Bosem gi Chairman A Joy Kumar na hai exam asi aranba pambai season nadana exam gi kanglon ngakna pangthoknabagi pandamda yengsin khongchat asi chatpani khongchat asina mahairoi shingna aranba pambai season nanaba honaramba thengnakhi masimak yamna laibak thibani exam center gi SO amadi OC singna exam asi kanglon chumna pangthoknaba hotnabada mateng pangbiyu Bosem na changsiliba khongthang asida state asida leiriba mahairoi loop CSO amadi miyamna saugatpiyu amaromda tha asigi tang kun mangada exam asigi social science subjects thokpa numitta exam hogadaba matamdagi ngan khatna subject asigi question paper leak oirakhiba adumak laibak thiba thawongni numit aduda thokkiba thodok aduna Bosemna changsilluba khongthang asi value leihandre thodok aduda chenaba sing phagatnaba Bosemna kanna hotnari hainasu mahakna makhatana phongdokhi 오자시 마르크스타 인티그리티 라이나 타법 발카시다 친비요 호지 숭아시세 학나 마펑 크라다 거기 가리 타봉 로컬리게 에소나 에소나 데가 라이디바 요버시나 가리 로그리게 하이드나 거기 락사버니 아도 단자차나 거기 보트기 마이게롬데기 거기 observer team ama hakibadsu moisu afamsida leiba thenare aduna hoji ti leiba chidita parkhagi niwam ngakna akoi topam thokpa ojasing chitagi lokotpam thokpa mobile na chingdra akoi staff manpower chitagi lokal laga leibusu thengnajare aduga hoji leiba sigi system sida akoi na parkha se matung tarpasu chapiba targadi thoni da thodu to thoi haibisi thajaba chauna leijai aduna aina amukana akoi leiba parent guardian aduga atei CSO organization khudimangta haijeri maramdi asuguma parikha se public ki oiba examination ni isagi issue ki oiba parikha ni masida yamna thawai yauna akoi board ki maikai ronda corporation PBU